Israel na GAZA Strip APUNBADA LEPPA LEITANA bombing TOUBANA MARAM OIDUNA ngasi Ayuk Aganbadagi Houna Yamdrabada Palestinian Kuntramari Leikhidre MAKHOIGI MANUNGDA at seeker MEOI taramanga YOURI HAINA FONGDORAKLI Khan Yunis ki Nasir Medical Complex ki source amana hairi madudi Rafada leiba angang nupamacha ama chaba fangdabana maram oiduna Leikhidre haina fongdorakli loinena mamangda medical team singna fongdokibada lan horakpadagi chana thaknaba fangdabana maram oiduna sikhiba apunba masing chama yankhai mari sukhre masigi manungda angang marifu mapan YOURI haina makhataki Israel amasung Palestine gi lanfamda state anigi oiba warishin purakpagi mathau taba adu fongdokladuna September thada puthokada United Nations ki General Assembly da maa ki leibakna Palestine ki state ama oina recognize togani haina Canada ki Prime Minister Mark Carney na fongdorakre Israel na anoba aid distribution mechanism ama haudoktuna May 13 sikhiba aid seekers singi apunba masing asi MEOI lising amaga chahum kun sukre amasung lising nipan chanipan tara nipan hena asokapan nangkre haina fongdorakre loinena October gi tang taret kumsa lising ani kunhumdoi dagi Israel na Gaza da chathariba lan asina Palestine gi MEOI lising humfu chani kuntra mapan sian kre amasung atopa MEOI Lak ama lising nimfu tarok chanipan marifudara mari asokapan nangkre haina Health Ministry gi maikidigi Telegram gi khutangda fongdorakre